MSTV ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯣꯡꯃꯥꯏꯊꯦꯝ ꯀꯥꯖꯜꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ India Lengaki Ministry of Culture gi mi'eng makhada Image of Manipur na sinduna need and importance of digital documentation of Manipur folk song haiba hiramda state level seminar gi tharam ngasi Khumal Lampakta leiba youth hostel conference hall da pangthokre tharam aduda Jawaharlal Nehru Manipur Dance Academy ki director P Vilas Image of Manipur gi president amasung Indian Journalist Union gi hanagi national secretary Ratan Luangcha Padma Shri awardee Dr. Ilam Indira Board of Governors EJCC Kolkata gi member Buddha Chingtham su saru yaki tharom adugi saru ama oriba seminar session da pena isai lai harau isai kunung isai amasung kulang isai gi paper sing pathokhibaga loinana hauji thokliba lan asida thawaina ponta pi khraba athoba sing wikai khumnaba utuna minute ama tumina leptuna awaba phongdoki tharom aduga mari lenana matamsi seisakpa tapta jayanta da lifetime achievement award piduna ikai khumnaba utkhibaga loinana Impact TV gi reporter Elangba Musuk Elite TV gi chief editor Jit Ningomba social activist Sapamcha Kanglaipan amadi senior journalist Paujal Sawbada Image of Manipur Star Award piduna ikai khumnaba utki tharom aduga mari lenana Jawaharlal Nehru Manipur Dance Academy ki director P Vilas na hai mamangaida lairamba matamdugi ahal laman singna kala nat ki oiba chatnabi kaya asi isalaga thanamdabana ngasigi mirol na khangba watpagi chang asi nemli matam aduda ahal laman singna direct oina phongduna thambiramba thoklabadi Manipur gi nat amadi chatnabi asi malemda chinthaningai oina maming chatlamgani ipa ipu singna iduna thanambagi chatnabi asi leite adubu Japanese singge chatnabi asi nenaruba matamda makhoi gi chatnabi khara maitaiga manaba lei adubu makhoi gi mapapu singna kari tawrami haiba loina iduna thanami adubu hojiki kham thengna chakhotlabani maitai gi chatnabi kaya asi photo ga loina na isalaga thambagi matam oire haiki matha makoina kai torami mahaki mapara toramba mahaki madhauna toramba sigubagi chanai singse aikoi maitai aikoi gi yamna hena wale hajiba tar aduna ngasigi siguraba aikoi gi folk song gi matang sida aikoina hojiki digital gi photo gi thamobu taragadi aikoi gi tungni mirolda aduki matik hena kana gani maramdi tasena aikoi na hojik lari na iraga thamamba haibasidi aikoi gi chumnagi maming matha khaktani aikoi na memory ko hodoise adubu aikoi gi alaman singsida tawjeriba kala sida aikoi na video oina thamamaba photo oina thamamba taragadi haiba oja aduna laigidra matamdasu mahakna tawramba poche aikoi na mitta masima mitta sangsangna ubodona aikoi na ujagadoribne maramaduna haiba ngasigi aikoi gi seminar se aduki matik matam sida chana re haiba thamjari Horak Naha Singh Laibak Amagi Luchingba Kanbada politics tagi Laibak na hena lumna lauba luchingba kanba matautai amasung sakhopa Laibak ama oinaba hotnabada sothana lairiba mafam singda ahenba miyang changwa matautai haina retire IAS RK Nimaina phongdokre ngase Manipur Press Club ta Manipur Youth League Mayol gi chahi gi ahanba mifam ama Manipur Press Club ta pangthokhiba thorom aduga mai lenana phongdokhibani ngase pangthokhiba mayol gi ahanba mifam adu maru oina chahi ani gi lub asegi thaupugadaba executive council gi mioi 38 khanduna wasak lobagi thorom amasu pangthokhi venena executive council oina wasak lokhraba members sing adugi manungda president da Assam Prince vice president Suresh Koizam general secretary Laisram James finance secretary Lamyan Basarang Them yauri RK Nimaina Makata na hai corruption na thalaba lamdamasida naha singna ahenba pukning changlakpa matamda corruption haiba adu mutkini leibak amada ahongba purake hairabadi naha singge achoba thodang chaungna lei atopa leibak singda mapung fana chakhotliba amadi chakholakliba asi naha singna achoba thodang lobodagini ngasi chakhotliba amasung chakholakliba leibak sing asi naha singna mapum oina thodang loribani harokliba naha singna leibak amagi luchingba khanbada politics tagi leibak na hena lumna loba luchingba khanba mathautai amasung chakhotpa leibak ama oina ba hotnabada sothana lairiba mafam singda ahenba miyang changba mathautai haina su phongdokhi ani akoina moi adu moi do masai khondokpa adu moi do support to bisine aduna pragati GMC lenga sida sin lake haiba kanta akoina amana lawne ya ba mayam pulo thawna tawra kanta pulo changchan minar kanta aponi rajni party di irrelevant ne aponi kono umfu koi Manipur assembly de khanba kanta lena apogadu nakani political party irrelevant regional party wagera national party wagera adubu khanna da budi leibak na
ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗꯒꯤ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯔꯒ ꯈꯟꯕ ꯃꯤꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯇꯥꯔꯦ Manipur Dramatic Union amadi Khomdram Dhanasandra Foundation anina khusamnaduna yankani toirak suba artist day gi thauram lisingani kunmari pangthokre ngase Imphal gi Yaskoi Police Land da leiba MDU Hall da pangthokiba thauram aduda Department of Art and Culture Government of Manipur gi Deputy Director G. Dharmadas Sharma, Sahitya Academy Awardee Charachan Thiam Amadi, Manipur Dramatic Union gi President S. Keshoram Mathang Sitna Thauram Adugi Chief Guest President Amadi, Guest of Honor Oina Saruk Yaki. Thauram Adugi Manung Channa Laikhidraba Lamdam Asigi Lamyanba Amadi, Lamdam Asigi Kalagi Khongchata Achoba Thaudang Lauramba Laikhidraba artist singi photo da Laisukatuna Ikai Khunaba Utki. Loinana Laikhidraba Khomdram Dhanasandra Ningsing Mana Pinaba Khalaklaba Matam Sangalam Asida Thabak Lam asida thabak taroklaba actor amadi director oinasu kathoktuna lakhraba Pukhrambam Khogendra Singh su khusinakhi Ngarang nungthil pung amarom tabada DMU campus manungda nomoina panduna siduna leiramkhiba Yaskoi Moirang Khomdagi lekhidraba takhelambam ibuhal gi machanupa takhelambam Rakesh chahi nipunipan misi gi mitangda semkhiba JS na ngasi misi adubu yaningdaba phongdokladuna wakat mifam chathakre wakat mifam aduda takhelambam Rakesh gi miat yaningde Manipur lengakna athuba matamda mihapa puthou Rakesh society tawraga siba nate Rakesh michamni haiba pleka kayasu sijinaki wakat mifam aduga mari lenana JS gi convener lema pokpam Santiblana hai Rakesh hariba mioi asi michamni lekai gi mioi singda thaksi khasi thogalon kaiba mioi nate mahak dukan famlaga chamna hingjaba misak amani asigumba micham amana society tawramgani haiba si thajaba ngamde imung manung amadi magi loina biga saunaba khatnakhiba su leite asuk luraba tanfam asida asigumba micham hatlaga kari maramgi hundoklamlibano thaudok ase akanba mawongda yaningde thaudok adugi matangda Imphal West Police ta case ama lakhatkhibaga loinana asiba hakchang rims ki mokta postmortem tawnaba thamle haina su phongdokhi loinana akhoi magi postmortem taw mata video coverage tawba taban biu haina akhoi sarkar da haijari loinana magi chummi lali sengi sengde khangdana hujiki social media sida society tawani aduni kaina viral oibagi pot ma tholaise si tawbiganu haina akhoi raja ekhoina convener amo oina raja gi mayam akhoi social media bu sanapur oina pairi ba kudimakta aina tawbiganu haina ai haijari loinana athuma tamda nasagi Rakesh ki hatiba mihak pase uthopiyo uthoba matungda magi asiba hakchang se JC da sinabiu JC na logjage haibasi Iro Maizrau da leiba Maizrau Model English School da hauji thokliba irang asiga mari lenana Chandon Popi Sugunu Serau Churachanpur na chingbadagi lanjanarak tuna leriba mahairo singi damak hangdokliba displaced students relief camp da medical check up ki thoram pangthokre school asigi management committee ge secretary Saurakpam Hemantana haikibada mamangda su mahairo singbu masamaw fana leinaba health camp tawkiba lekre ngasi makata na singjamai chinga mathakta leiba Ibuyama Hospital and Research Center na achoba thaudang lobiduna mahiro singbu tongan ba department ge doctor singna health check up tawbibagi damak tawimal khangba uchari haiki loinana irang asi athubada luisinaba mari leinaba punamaki pukning chungchilakle Chahi lising anigi puwari leire hariba thauna faraba maitai aikhoise ngasidi Manipuri ngamkhai di lairadana Kangpokpi Churachanpur na chingba mafam phauba changba ngamdana leire masi aikhoina kari tawgani haibadu khannaba matam oire natrabadi tungda akaiba lakani haina associate professor Bimol Akoijamna phongdokre wafam asi ngarang hairangoi thong bazar area women Welfare Association amadi sana khonang nupi loop chungang makhana sinduna the resolution of the conflict situation in Manipur haiba hiramda khananina bagi thorom ama hairangoi thong multipurpose hall da pangthokiba thorom aduda mibolna phongdokhibani perspectives on the resolution of present conflict situation in Manipur haiba hiramda mahakna hai Manipur da ngasi thokliba irang asi tawdringai akhoi masal ge marakta macheta na thugaina ba kaya rakhona rakre singsep kaya thajallakpana ngasi sathiraba irang thokli irang asi ge matangda kukina oidaba namtha kaya international ge thakta lana sandokna ba hotnari masi akhoina chumthokna ba hotna ba da mathautai irang asi aroibada akhoi masenge marakta chayetna ba thorakadra haibagi chingnaba sulai maram aduna thokliba irang asi yamna kupna khananainaraga kari tawgani haibadu punna
ꯊꯤꯃꯤꯟꯅꯕ ꯃꯊꯧ ꯇꯥꯒꯅꯤ ꯆꯍꯤ ꯂꯤꯁꯤꯡ ꯑꯅꯤꯒꯤ ꯄꯨꯋꯥꯔꯤ ꯂꯩꯕ ꯊꯧꯅꯥ ꯐꯔꯕ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯗꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯥꯡꯄꯣꯛꯄꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯐꯥꯎ ꯆꯪꯕ ꯉꯝꯗꯅ ꯂꯩꯕ ꯑꯁꯤꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯁꯤꯡꯅꯔꯛꯄ ꯑꯁꯤ ꯂꯩꯉꯥꯛꯅ ꯊꯦꯡꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯊꯦꯡꯅꯗꯨꯅ ꯂꯩꯔꯤ ꯍꯟꯗꯛ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯃꯩ ꯊꯥꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯐꯤꯕꯝ ꯁꯣꯛꯂꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯁꯣꯛꯂꯛꯂꯦ ꯀꯨꯀꯤꯁꯤꯡꯅ ꯉꯁꯤ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯍꯧꯔꯛꯈ꯭ꯔꯕꯅꯤ 2015ꯗꯒꯤ ꯃꯈꯣꯏ ꯐꯣꯡꯅ ꯊꯣꯛꯇꯨꯅ ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯨꯗꯒꯤ ꯆꯦꯛꯁꯤꯜꯂꯝꯂꯒꯗꯤ ꯈꯔ ꯃꯈꯩ ꯐꯔꯝꯒꯅꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯃꯩꯇꯩ ꯑꯁꯤ ꯇꯝꯄꯥꯛꯇ ꯂꯩꯕ ꯈꯛ ꯈꯜꯂꯤꯕ ꯑꯁꯤ ꯂꯥꯟꯒꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯆꯤꯡꯅꯤ ꯆꯤꯡꯗꯒꯤ ꯍꯧꯔꯛꯄꯅꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯑꯁꯤ ꯀꯥꯏꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 13ꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯝꯐꯥꯜꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯂꯝꯕꯤꯗ ꯐꯥꯖꯤꯟꯈꯤꯕ ꯀꯨꯝꯕꯤ SCꯒꯤ ꯃꯅꯨꯡ ꯆꯟꯕ ꯏꯁꯇꯦꯠ ꯁꯥꯏꯇꯣꯟ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯍꯥꯖꯤ ꯑꯂꯤꯃꯨꯗꯤꯟ ꯃꯣꯏꯔꯥꯡ SCꯒꯤ ꯃꯅꯨꯡ ꯆꯟꯕ ꯀ꯭ꯋꯥꯛꯇꯥ ꯈꯨꯃꯟꯗꯒꯤ ꯑब्ꯗꯨꯜ ꯂꯇꯤꯐ ꯑꯃꯗꯤ ꯃꯣꯏꯔꯥꯡꯗꯒꯤ ꯖꯣꯟꯁꯟ ꯃꯥꯏꯔꯦꯝꯕꯝ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯊꯥꯗꯣꯔꯛꯄꯗꯒꯤ ꯀ꯭ꯋꯥꯛꯇꯥꯒꯤ ꯇꯤꯇꯤꯝ ꯂꯝꯕꯤ ꯑꯃꯗꯤ ꯀ꯭ꯋꯥꯛꯇꯥꯒꯤ IVERꯁꯤꯡꯗ ꯀ꯭ꯋꯥꯛꯇꯥꯕꯟ ꯆꯠꯊꯔꯝꯕ ꯑꯗꯨ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯡꯒꯜ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ All Kwakta Youth Voluntary Organization की President M. Din Salamat Ali Miraimayumna फोंदोरकली AKYB ओना थादोरकपा वीडियो मेसेज अमदा सलामत अली ना मखा तारदुना हाई मकोय अहुम हाइबदी जॉनसन अब्दुल लतीफ अमदी हाजी अलीमुद्दीन असि नोंमा नोंमा कानरगा थादोरकपनी हाजी अलीमुद्दीन चुराचांपुरदा इलेक्ट्रिसिटी की थबक तौबनी अदुना कुकी सिंगदा मतेंग पांगलंबा याय चिंगनबदगी फाबा ओरंबसु याय अदुबो हौजिकति इरांग सिना कुकी अमतगा पाव फाउनादे मकोयदा टॉर्चर तौबा याबसु तौरखी मतुंगददि फाबा पुनबा तौगे हायरबसु मेरा पाइबी CSO सिंग हाना फाउनासी ngami haiduna faraga torture tauba insam tanbagi thabak tokpiu haiki makoi ahumok thadoroklabani na lambi thingbagi khongjang handokpaga loinana makoi ahum phakibaga mai lenena semkiba JSC su thupsile makha tana layaroi haiki kanida agoigi public hospital hatada masagi check up tawnana ba ko pujalaga lairi सिदा थमजनिंग वफमदी मरा लैतबा मियोइबु ngmme mata gung khulai paire khutta khulai paire na phajal laga otpa naiba adushi mathakta ahen bada torture tawra matung da ransom tanbagi mawong ama manipur da kana chathare gase hali ji oireba manipur gi luraba tanfam masida tawidna ba mari leina bu khrimakta apel tawjari amadi Students Welfare Committee SWFC Faisal Leitong Thongju Part 2 na sinduna nomagi oiba free eye check up camp ama club asigi sanglenda ngasi pangthokre eye camp aduda laikai mari gi miyoi chama henbana free eye check up tawki amadi mathau taba hidak sing solyam na piki matang asida nungthilgi pauk sanok chabale shinjari mi eng tabiri basingbu amuka hanna khurumjari